Bema, Koronganbi, Koronganbi, nang makadai lagi. Tacho, ay si dalay taso. Tacho, ising amat talaram dadanane. Ising sanabon amakak. Mamangi pukri achaubudo adagi soglini. Hai, mamang pukri achaubudubu ising kayam lehorigene. As khajikta ngai horeda. Oh. Ngasi nong ninsida kumgi nong taraktrabadine soidana kanglani taso. Nong sina mataraktrabadi handaki sahi sidi ikang thoklani. Kamdoni tori sidi. Labuksu ekak loina satlabani. Ado ibung labukta satlukige. Tarbuz khara palibado hekpa yawa yawrbra amuktang yengluge. Hoi. Adu taso. Sakti horen labukta dum thilo hairira. Nangbu horen waroidro nungsa maraktuda labukta lakpadubo. As kaisu waroida taso. Ay horen la dum thilak lage. Taso umuk lakthok lakchin tawdo sharu. Hoi. Phare. Adu dine taso muk salukige ko. Hoi taso. As ngasidi kari hinjang oina thongsige. Hawaijar su lay. Mana masing khara thiraga hawaijar chage mek ta pomsilage. As koy khonge. Hash. Why heksangi he? Na tano humang su sore. Sajik phanbam su amat ta laitre. Nong ta drabarina sajik anoba sune amat ta songdre. Kaino khangdeba. Sajik mapun achaubadubu mi tungsida dam laune ta thade khangini khangbra. Hoi bema. Thaoina khangangi haiduna ne thadariba. Ko khangbu khangmandine. Kaino sajik mapun maraktuda yauribudubo. Se pajaidagine tharo mari khara helakpani. Nangna ne singju yamna pamjabaduda. As phareda. Aina tharo mari singju janingduna leiramine hambra. As haurani bo. Sagem pomba ma tharo mari singju ma as hawana loirani. Ado tomthia ngasidine nang chak thongranu. Aikhoi doina hapirageba. Saka lairi ising glass amata hana pitho. Khongnau se kangmana khak laure. Ai lauthoge ko. Hoi. Has nusa sisu sagalene taurise. Sabagi sangse sahi khudingi sum hengalakpadongna tawe. Se ising habido sida leire thaoba. Piro. Ado nang kadai da muk chalukidoino. Mamangi lampa sobududane sanse lukidoine. Oh, ado edine. Aikhoi ta chaugi chak thinba chakani. Aduda nangi chak to so dum pubirage. Ado lampak to dum ngairamuko. Leiramdraba sara henjare. Aidine koi thiga thiroi haisine ko nang khangjau. ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯕꯁꯤ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯛꯑ ꯃꯥꯜꯂꯦꯅꯦ. ꯑꯁ ꯀꯌꯥ ꯌꯥꯝꯅ ꯑꯣꯜꯂꯝꯃꯤꯅꯤ ꯌꯦꯡꯉꯨꯅꯦ ꯃꯐꯝꯁꯤ ꯌꯦꯡꯉꯨꯅꯦ. ꯁ꯭ꯋꯥꯏꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯑꯗꯒꯤ ꯍꯩꯄꯥꯜ ꯂꯩꯄꯥꯜꯅ ꯄꯨꯡꯁꯪ ꯁꯪꯉꯤꯕꯅꯤ. ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯨꯕꯁꯤ ꯏꯁꯪ ꯁꯪꯉꯗꯅ ꯄꯨꯡꯊꯟ ꯂꯣꯏꯅꯃꯛ ꯐꯖꯕꯅꯤ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯤ. ꯏꯁ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯧꯖꯤꯛꯇꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜꯗꯅ ꯂꯣꯏ ꯄꯤꯛ ꯊꯜꯂꯝꯃꯦ ꯇꯧꯔꯤꯁꯦ. ꯄꯨꯔꯥ ꯃꯔꯨꯚꯨꯃꯤꯗꯨ ꯉꯥꯏꯔꯦꯅꯦ. ꯀꯗꯥꯏꯗꯅꯣꯅꯦ ꯊꯣꯏꯕ ꯍꯣꯏꯒꯤ ꯌꯨꯝꯗꯨꯕꯣ ꯌꯧꯒꯗꯕꯅ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ. ꯑꯥꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯥꯛꯏꯁꯤꯗ ꯍꯦꯛꯇ ꯍꯪꯉꯒꯦ. 이베마. 이베모. 아이브로. 그놈도 한 개 없다 아이코봐. 다다 아잉원다로. 까리 항비가다브노. 헥타 하이비우바. 토이보 호이기 юм시부 요거다부 깸 와리게네. 토이바 하이베디 까리 юм나 오이비라브노. 아왕 레카이기두라 마카 레카이기두라 토이바 거부디 아이코이 쿤시다 얌나 레이에다다. 아이보 모이기 юм낙두부 소이범 모이라 말레. 아디기 레카이나 아왕 레카이. 에 아두디 다다나 티르리바 미오이도 아이코이 따짜우네. 하이 ngaikone nangbu thoibagi masal nupi korongan bidurane mane dada haima kadai degi nangdi leisabi pharame is aina nahalwai laglam matam du di nangdi pisak pina lehobani adu di kadai di khangani ya adu dada se imphal dagi
Dada lan chen ba. Ai khara ningsang le ba. मानिने आई नंगी दादा लन चेन बदुने अदो नोई तासौदी लेहोब्रो नोई तासौ है नोई से उनदब कोई मल्ले हाइदन आई लाइनी Ya. आई ngasiदगिने नोगी खुनसिद लेरदमनी Hai ma. Awoi beru dada. मानी As. Adu dada ai khoi ta sok dinya tu. Adori balabuk se. Asida thabak suri bane. Ai ma gi chak pura ine. Adu dada lao ai gi loina na labuk ta dum salas lao. ए फरेने Tacho! Tacho! Sapura ela o! Kanano masu tacho una bala eba! Tu na lao ba sida? लाए Kana la e haibano. Lanchin ba? Kuire da ibani una kidaba. Asu kui basi no mata sunang na ibu thira khidre. अदो मरु ngasiदी इबानी मु उनरेदना Hoi. 시 कयादा नुंगाइरबनु यंगुसी Maro. Adu nangdi hojipu kari kari honarigi. As aidi be si loiraga lari makha tam thaba dong ngam khidre. ओहो Ima su baji su loina lai khidre. इहे Lau khara uduna mana masing khara thaduna hingna dum honaredana. ओहो फरे मदुना मदु ओरसनो आइने मफम सिगी हाइदी नोइगी खुलसिगी ब्लॉक डेवलपमेंट ऑफिसर ओइना लाबने Oi bare hai siba maro. अवोइबने Nung haireda. थबक हेक जॉइन तोबगने Ah. नंगबु उनगेदना थिरइमनी Oh. अदो हौजिकतिने खुंगंसिगी साखवा थौरंग कया म इबाइनी संगदन होना मिनरदौनिको Nung hareda maro. Ado tacho. Sak se han amta sa thoki se ba. Wari do ko na muk men ta na phasana sanarase. Dalan chen ba. Hau. Nasan na hita ita chagem pong lakpane. Ai khoi ta sa khara saminaro. Mahau khatang tango ba. फरेदा ngasiदी इसन थोंबा चा इंसांग जाथोकपा तारेदना जाथरगे Adudi tacho. Ai tom thin gi sak se amta thin biru khige. Thengzala amni ne ma chak lam da loiramani ba. Hoi thinbiru. Aduga ne. Tacho. Yumda ne pra haloko. Khoi tacho. Nungsa sabasida nakok to muksila kaniko. Dalan chen ba. Ai Hau. mu chalu khige ko. हो चलो कनागी फोनोने तंजा सिदा लाक्सिलिसिना ए अखुइ सिनिनि हेलो इसे कैदौरे Nangbu thabak mafam yaurabro यौरे join tawrabra hange tawrpani ne ओ कुइरे यौबा जोइनसु तौरुरे अदो आई हौजिक थोइबगने मागी लबुक्ता लैरिये haima nangbu thoibago thengnarabro थेंनरे oh phare yengoi thoiba hoigi khungangdo climate change ki chaitheng phanglaba khungangsing gi manung challabani ko ओ aduna isesu moigi khungangdu da satuna ne aikhoi gi environment department na ne paikhat pa ya ba thabak kaya ma paikhat na na bane khana ba haurabani ओ isesu mafam du do yam thuna lakna ba tawrage फरेसे अदुदी अखोइ पुन उनरगा करी नो तौबा याबदो थबक मयाम खनरसी इसे hoi ai thamme ko होय इसे Kanano hojikidu maro. हेरा अखोइ से सनातोमिनी कैनो Oh, isi hoire. औ मासु हौजिकति इन्भाइरोनमेन्ट डिपार्टमेन्ट दा डिप्युटी डाइरेक्टर ओइन पुरबनी Tam farene dudi. Kuireda isigi mawama pau ta khidabaso. Nuksibani dai sedo. Aibusu am luna tawibani ni. Adu isidi mayum kai pan khrabo. अस मरु मयुंगा मत पालु हाइबा याद्रेदा Oh. क्लाइमेट चेंज न सोहलब मफम सिंगसे अमुक हानिगे फिबम दा हंजिलननबा मालेम सिबु क्लाइमेट चेंज दगी ngakthoनब होनबदने मा मयुम पानबगा अमत एक संगसे Ado oibani maro. Aikhoigi male masido honglakliba aying asa ising nungsit nungju nungsagi pibam masidagi aikhoina ngakthoknanaba honahodrabadi aikhoi thawai pan masingse soidana mutkhagani maro. हाय चुमी मरु अदु हौजिकसे इसे होइगी डिपार्टमेंट अंदगी अखोइगी ब्लॉक डेवलपमेंट गी ऑफिशियल सिंग अदुगा लमदम मसिगी खुंजा सिंग पुनमकसे अमतोइना पुनसिनदुना खुंगंगसी कार्बन पॉजिटिव विलेज अमा ओहेंदब याद्रबनी को Oh. अदुना मसिदा नाहना खुंजा सिंग सिबु वाखन ताहंदुनाने माइ पाकना होनबदा चावरबा थौदांग अमा लौबिदब याद्रबनी अदो इसे लाकांदने अमुक फजना अखोइ करी तौसिगे हाबदो खदरसी तानरसीबो Fareni taw fareni. रो हाय आंगांबी अमुबी नोइबु कैदौरगे अदोम संखिनु हाइवानी
ꯃꯤꯒꯤ ꯃꯅꯥ ꯃꯁꯤꯡ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯆꯥꯊꯣꯛꯂꯨꯔꯕꯗꯤ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏ ꯋꯥꯅꯤ ꯍꯩ ꯔꯣꯟ ꯍꯩ ꯔꯣ 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 ꯑꯁ ꯅꯨꯡꯁꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯦ ꯏꯁꯥꯁꯤꯁꯨ ꯁꯣꯛꯊꯕꯗ ꯂꯣꯏꯔꯦ ꯑꯁ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯇꯠꯂꯦꯅ ꯇꯧꯔꯤꯁꯦ ꯑꯩ ꯁꯟꯁꯦ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯩ 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 ꯍꯥꯏꯔꯤꯕꯃꯛꯇꯤ ꯆꯪꯈ꯭ꯔꯦ ꯑꯩ ꯑꯔꯥꯡꯕꯤ ꯑꯔꯥꯡꯕꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯅꯈꯣꯏꯕꯣ ꯔꯣ 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 Manipur Sanana. ꯑꯩꯅ ꯁꯣꯝꯗ ꯆꯔꯤ ꯇꯠꯄ ꯉꯩ ꯉꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯏꯁꯩ ꯀꯪꯉꯒ ꯂꯥꯛꯏꯅꯦꯁꯦ ꯑꯣꯏꯕꯦꯝꯃ ꯅꯪꯒꯤ ꯆꯥꯛꯇꯣ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯉꯁꯤꯒꯤꯗꯤꯅꯦ ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯅꯤꯡꯗꯦ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯗꯦ Tomchin nangsidi ontokna sagankhre. Aina monda nungaina paw ama tambige haiduna laklisidi. Tamaroi se nangi sa tiffin se ne loin yaraban sagera saroi nangna topa tawro. Aigi dine purapom topa porais ni. Ai chale ko. ꯍꯩ ꯍꯩ ꯀꯣꯔꯣꯡꯉꯥꯟꯕꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯑꯁ ꯑꯩꯅ ꯅꯇꯧ ꯌꯦꯡꯒꯦꯅ ꯇꯧꯔꯒ ꯁꯥꯎꯕ ꯀꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅꯕꯨ ꯈꯔ ꯍꯦꯟꯅ ꯁꯥꯎꯒꯜꯂꯤꯅꯦ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯇꯝꯒꯦꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯇꯝꯃꯣ ꯂꯥꯛꯑꯣ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯁꯦ ꯍꯩꯅꯧ ꯃꯈꯣꯡꯁꯤꯗꯅꯦ ꯐꯝꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ Hek sauningba. Chak to hanam ta chathokho. ꯍꯣꯏꯅꯦ ꯍꯥꯎꯏꯅꯦ ꯁꯤꯗꯤ Haubra. ꯑꯁꯦꯡꯕ ꯍꯥꯎꯋꯦ ꯑꯁ ꯉꯁꯤꯒꯤ ꯅꯪꯒꯤ ꯆꯒꯦꯝ ꯄꯣꯝꯕꯁꯤꯗꯤ ꯊꯔꯣ ꯃꯔꯤ ꯁꯤꯡꯖꯨꯁꯤꯅ ꯈꯣꯏꯊꯨꯝꯅꯅ ꯍꯦꯛ ꯍꯥꯎꯏꯗ Is singju moro asuk sakrabasibu khoitum nei ka haijelisyo. Ha nangi wadune nokning mana loire ai di khambra. ꯑꯣꯏꯕꯦꯝꯃ ꯅꯪꯅ ꯍꯔꯥꯎꯅꯕꯅꯦꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ Is ꯑꯗꯣ ꯀꯣꯔꯣꯡꯉꯥꯟꯕꯤ ꯁꯦ ꯅꯪꯅ ꯋꯥ ꯑꯃ ꯇꯝꯒꯦꯅ ꯍꯥꯏꯕꯗꯣ ꯀꯔꯤ ꯋꯥꯅꯣꯕ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯣ ꯍꯥꯏꯕ aduburo ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕ ꯗꯥꯂꯟ ꯆꯦꯟꯕꯗꯣ ꯑꯥ. ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯒꯤꯅꯦ ꯚꯤꯗꯤꯑꯣ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯍꯥ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣꯋꯦ ꯈꯪꯕ꯭ꯔꯥ ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯑꯁꯦꯡꯕꯅꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯀꯔꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯦ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯅꯕ ꯃꯥꯅ ꯀꯟꯅ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤꯕ ꯍꯥ ꯑꯁꯦꯡꯕꯒꯤ ꯍꯣꯏ ꯀꯣꯔꯣꯡꯉꯥꯟꯕꯤ ꯉꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯂꯥꯛꯑꯣ ꯁꯟꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯍꯥꯏꯒꯠꯈ꯭ꯔꯁꯤ ꯍꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣꯕ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯆꯠꯁꯤ ꯍꯥꯏ 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 ꯔꯣ 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 ꯂꯟꯆꯦꯟꯕ ꯒꯥꯔꯤꯗꯣ ꯈꯔ ꯇꯝ ꯇꯝ ꯊꯧ ꯏꯕꯨꯡꯉꯣ ꯑꯁ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯑꯁꯨꯛ ꯇꯞ ꯊꯧꯔꯤꯁꯤꯗꯤ ꯁꯤꯗꯩ ꯑꯃꯨꯛ ꯇꯞꯊꯅ ꯊꯧꯔꯗꯤ ꯑꯁꯨꯡ ꯌꯧꯁꯨ ꯌꯧꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏ ꯃꯐꯝꯁꯤꯒꯤ ꯍꯣꯡꯉꯛꯏꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯁꯤꯡꯁꯦ ꯑꯁꯨꯝ ꯑꯣꯕꯖꯥꯔꯕ ꯇꯧꯅ ꯇꯧꯅ ꯆꯠꯁꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯑꯣ ꯑꯗꯨꯒ ꯍꯣꯡꯉꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯛꯂꯣꯟꯁꯤꯡꯁꯦ ꯑꯃꯨꯛ ꯀꯝꯗꯧꯅ ꯁꯦꯝꯒꯠ ꯁꯥꯒꯠꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯟꯅ ꯈꯟꯅꯗꯨꯅ ꯆꯠꯁꯦꯕ ꯌꯧꯅꯤꯡꯀꯥꯟꯗ ꯌꯧꯖꯁꯅꯨ ꯏꯆꯦ ꯆꯍꯤ ꯈꯔꯁꯤꯗ ꯃꯐꯝꯁꯤꯒꯤ ꯋꯦꯗꯔ ꯑꯃꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯗꯤꯁꯟꯗꯅꯦ ꯈꯪꯍꯣꯡ ꯍꯣꯡꯂꯛꯏꯁꯦ ꯑꯁ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯛꯄ ꯑꯃ ꯐꯥꯎꯏ ꯀꯔꯤꯕꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯒꯦꯅꯦ ꯍꯧꯖꯤꯛ ꯃꯥꯂꯦꯝꯁꯤꯗ ꯍꯣꯡꯉꯛꯏꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯆꯥꯡꯗ ꯑꯍꯣꯡꯕ ꯑꯀꯥꯏꯕ ꯀꯌꯥ ꯊꯣꯔꯛꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯔꯤꯇꯨꯒꯤ ꯈꯣꯡꯆꯠꯇ ꯑꯍꯣꯏꯅꯅ ꯑꯁꯣꯏꯕ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯣꯛꯍꯟꯖꯕꯅꯦ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯌꯥꯅꯤꯡꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯦ ꯑꯗꯨꯗꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯀꯩꯅꯣꯅꯦ ꯏꯆꯦ ꯑꯗꯨꯗꯕꯨ ꯑꯃꯨꯛ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡ ꯑꯗꯒꯤ ꯑꯃꯨꯛ ꯎꯃꯪ ꯋꯥꯃꯪ ꯀꯥ ꯍꯦꯟꯅ ꯀꯣꯛꯊꯣꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯗꯤ ꯂꯟꯆꯦꯟꯕ ꯑꯩꯈꯣꯏ ꯀꯔꯤ ꯀꯔꯤꯗꯤ ꯇꯧꯕ ꯇꯉꯥꯏ ꯐꯗꯦ ꯃꯁꯤ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤꯅꯦ ꯍꯥꯏꯌꯨꯅꯦ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯍꯧꯁꯥꯒꯤ ꯄꯨꯀꯩ ꯂꯪꯒꯩꯁꯦ ꯃꯁꯤ ꯃꯌꯦꯡ ꯈꯪꯇꯥ ꯇꯥꯔꯛꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨꯅꯤ ꯆꯨꯝꯃꯤ ꯂꯟꯆꯦꯟꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯣꯁꯤꯜ ꯐꯨꯦꯜ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯍꯟꯊꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ
ꯑꯗꯨꯒ ꯂꯣꯏꯅꯅ ꯎꯃꯪ ꯋꯥꯃꯪ ꯌꯣꯛꯈꯠꯄ ꯇꯥꯏꯁꯦ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯟꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦꯕꯨ ꯍꯣꯏꯅꯦ ꯌꯥꯝ ꯆꯨꯝꯃꯦ ꯂꯟꯆꯦꯟꯕ ꯑꯗꯨꯕꯨꯗꯤ ꯑꯗꯨꯗ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅꯅꯦ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯕꯅ ꯎꯃꯪ ꯋꯥꯃꯪꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯗꯨꯗ ꯇꯥꯡꯗꯨꯅ ꯍꯤꯡꯕꯅ ꯑꯌꯥꯝꯕꯅꯦꯕ ꯃꯥꯅꯤ ꯏꯆꯦ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯛꯄ ꯊꯤꯡꯒꯦ ꯍꯥꯏꯔꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯅ ꯃꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯃꯝ ꯄꯤꯕꯤꯕ ꯇꯉꯥꯏ ꯐꯗꯦꯕ ꯃꯥꯅꯤ ꯏꯆꯦ ꯆꯨꯝꯃꯤ ꯍꯩꯃ ꯊꯣꯏꯕ ꯍꯣꯏꯒꯤ ꯌꯨꯝꯗꯨꯕꯨ ꯌꯧꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ 이해? 에, 이씨. 이씨는 도이보이게 윰 항암드디에 현도오문이다. 예, 시야, 쌍비로, 랑젠바, 쌍로라오. 아, 화이바로. 아이, 이제 열었거니, 하이브도 사이디 코라는 거 점리버니. ꯊꯣꯏꯕ 이제, ꯀꯨꯏꯔꯦꯗ ꯏꯆꯦ ꯂꯨꯄꯥ ꯎꯅꯔꯛꯇ꯭ꯔꯤꯕ ꯃꯇꯝꯁꯦ 호이시. ꯅꯪꯅ ꯏꯝꯐꯥꯜꯗ ꯀꯣꯂꯦꯖ ꯇꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯪꯅꯦ ꯂꯟꯆꯦꯟꯕꯅꯦ ꯏꯆꯦ ꯂꯨꯄꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯨꯡꯁꯤꯗ꯭ꯔꯣ 이제, ꯑꯍꯥꯎ 아도 이제나 environment department ki deputy director 오락버세. 아이디 어떠나 누가이제 그래시. 아이코이기 소타라바 아코이버기 비범 속실락라바 쿵강세. 이시에 마디 란첸바나 호나비두나 아목다데 아이코이부 머릭 마하우 토네 힝망만 비위시. 아, 마루. 마루. 쿵강의 시분에 아상아만따나 탈라바 마혹사 라이렘비기 산업품 잉식라바 마품 뭐 오이나 생것바 하이버세. 쿨레 시기 묘신기수 쏘르보 토당 라이립자니. 마루. 이비엠마 ꯅꯪꯕꯨ ꯀꯣꯔꯣꯡꯉꯥꯟꯕꯤ ꯅꯠꯇ꯭ꯔꯣ 마니, 이제나 메담 사나톰비, 나트라. ꯀꯔꯤꯒꯤ ꯃꯦꯗꯥꯝ ꯍꯥꯏꯔꯤꯅꯣ ꯍꯥ ꯑꯩꯁꯦ ꯅꯣꯏꯒꯤ ꯅꯆꯦ ꯁꯅꯥꯇꯣꯝꯕꯤꯅꯦ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯤꯗꯨꯕꯨ ꯀꯗꯥꯋꯥꯏꯗꯒꯤꯅꯣ 스와이기 아낙바다 레이리바 푸크리 푸나막 로이네 이싱 깡크레이체. ꯈꯨꯟꯗꯣꯟꯗ ꯄꯨꯈ꯭ꯔꯤ ꯑꯃꯈꯛ ꯂꯩꯌꯦ ꯃꯗꯨꯗꯅꯦ ꯏꯁꯤꯡ ꯈꯔ ꯂꯩꯔꯤ ꯑꯗꯒꯤ ꯁꯣꯛꯂꯨꯕꯅꯦ ꯏꯆꯦ ꯑꯩ ꯆꯥ ꯂꯣꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯆꯦ ꯆꯥꯛ ꯆꯥꯔꯒ ꯍꯟꯈꯤꯗꯧꯅꯤꯀꯣ ngasidiне akoi pag halaroi korongambi nangna pijaningbo khudimuk loim pijaro nabungdi chatharadabni khangabra e ichanna pijabu khudim loi charadabni yakti 아도 이비마. 세, 난 쌍오. 자도 아무도 투나 제모수. ꯍꯣꯏ ꯇꯥꯆꯧ ꯂꯕꯨꯛ ꯂꯝꯍꯥꯡꯁꯨ ꯄꯨꯝꯅꯃꯛ ꯂꯩꯀ꯭ꯔꯛ ꯆꯠꯂꯦ ꯀꯗꯥꯏꯗꯒꯤ ꯁꯖꯤꯛꯅꯣ ꯑꯩꯅ ꯐꯥꯜꯂꯨꯒꯗꯧꯔꯤꯕꯁꯤꯕꯨ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯖꯤꯛ ꯈꯔꯁꯤꯅꯗꯤ ꯁꯟꯕꯤ ꯃꯔꯤ ꯃꯉꯥ ꯑꯁꯤ ꯃꯕꯨꯛ ꯊꯟꯕ ꯉꯝꯂꯔꯣꯏ ꯑꯁ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ 하이, 톰틴. 그이더래나 톰탐 무름무름 소리두보. ꯇꯥꯆꯧ ꯁꯖꯤꯛ ꯐꯥꯟꯐꯝ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯁꯖꯤꯛ 안에 ꯑꯃꯠꯇ ꯆꯣꯡꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯊꯥ ꯁꯥꯔꯦꯗ ꯇꯥꯆꯧ 토바 락서니 나옥시디. 시다 상나 콜라오. 임팔데기 아이기 마룹 란첸바가 이시에 사나톰비가 아이쿠이부 우나바 라이에. 낭수 이시오이가 색강나 호울라오. ꯍꯣꯏ ꯇꯥꯆꯧ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯅꯦ ꯏꯆꯦ ꯍꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯈꯨꯡꯒꯪꯁꯤꯒꯤ ꯀꯥꯏꯊꯔꯛꯑꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯃꯨꯛ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯥꯛꯏꯅꯤ ꯃꯦꯗꯥꯝ adugane rural development department amadi environment department anina punna honaminaduna khungang asida climate change na thohaliba amangbasing masidagi ngakthonanaba project khara paikhatnaba thorang tawri aduna masida inaw tomthinsu thawai yauna honabigadawni ko ꯁꯥꯔ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯇꯧꯖꯒꯦ ꯑꯗꯣ ꯃꯦꯗꯥꯝ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯍꯥꯏꯔꯤꯕꯁꯤ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯑꯩ ꯍꯥꯏꯒꯦꯀꯣ ꯇꯣꯝꯊꯤꯟ ꯃꯐꯝ ꯑꯃꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯒꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯍꯥꯏꯗꯤ ꯑꯏꯪ ꯑꯁꯥ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯑꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯦꯀꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯃꯔꯝꯗ ꯈꯪꯒꯦ ꯍꯥꯏꯔꯗꯤ ꯋꯦꯗꯔ ꯍꯥꯏꯔꯤꯕꯁꯤꯁꯨꯅꯦ ꯈꯪꯕ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯏꯆꯦ
ꯋꯦꯗꯔ ꯍꯥꯏꯔꯤꯕꯁꯤꯅ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃꯒꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯑꯣꯏꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯏꯪ ꯑꯁꯥ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯅꯠꯇꯕ꯭ꯔꯥ ꯏꯆꯦ? ꯆꯨꯝꯃꯦ ꯊꯣꯏꯕ ꯃꯐꯝ ꯑꯃꯒꯤ ꯑꯣꯏꯕ ꯆꯍꯤ 10-30ꯒꯤ ꯋꯦꯗꯔꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯒꯤ ꯆꯥꯡꯆꯠ ꯑꯗꯨꯕꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯔꯤꯁꯦ 이씨, ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯐꯅꯤ 이씨. ꯃꯌꯥꯝ ꯆꯥ ꯊꯛꯑꯁꯦ ꯆꯥ ꯄꯨꯔꯛꯑꯦꯊꯝꯃꯣ ꯏꯕꯦꯝꯃ ꯊꯝꯃꯣ. ꯑꯗꯣ ꯏꯆꯦ ꯆꯦꯡ ꯀꯕꯣꯛꯁꯨ ꯌꯥꯎꯔꯛꯏꯕ ꯑꯩꯅ ꯍꯧꯖꯤꯛꯇ ꯁꯥꯔ ꯄꯨꯔꯛꯄꯅꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯥꯅꯕ ꯀꯗꯥꯏ ꯍꯥꯎꯈ꯭ꯔꯦꯗ ꯁꯤꯗꯤ ꯏꯅꯥꯎꯒꯤ ꯉꯁꯤꯒꯤ ꯆꯦꯡ ꯀꯕꯣꯛꯁꯤꯗꯤ ꯑꯃꯨꯛꯇ ꯆꯥꯈꯤꯗ꯭ꯔꯤ ꯆꯨꯍꯤ ꯑꯁꯦꯡꯕꯅ ꯁꯥꯕ ꯆꯦꯡ ꯀꯕꯣꯛꯀꯥꯁꯦ ꯆꯥꯕ ꯐꯪꯂꯛꯇꯕ ꯀꯨꯏꯔ ꯆꯥꯅꯤꯅꯁꯦ ꯍꯣꯏ ꯆꯣꯡꯊꯣꯛ ꯍꯥꯎꯈ꯭ꯔꯦ 하이그룹ꯗꯅ 하우그래도고 ngasi기 이셀기 셴거복세. ꯍꯣꯏ 아이디 이제 그놈 닝생해. ꯀꯔꯤꯅꯣ 나와 거기 안강 어린이다. 거기 아복불에는 비저기부도 아이 거기 닝생아 봐 형지. ꯍꯣꯏꯅꯦ ꯑꯩꯁꯨ ꯅꯤꯡꯁꯤꯡꯉꯦ ꯑꯗꯣ ꯃꯦꯗꯥꯝ ꯅꯣꯡ ꯇꯥꯒꯗꯕ ꯃꯇꯝꯗꯅ ꯍꯦꯛ ꯇꯥꯗꯕ ꯇꯥꯔꯣꯏꯗꯕ ꯃꯇꯝꯗꯅ ꯍꯦꯛꯇ ꯇꯥꯕ ꯑꯍꯤꯡ ꯑꯆꯥꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯔꯛꯇ꯭ꯔꯤꯕꯁꯤ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯃꯦꯗꯥꯝ? ꯃꯔꯤ ꯌꯥꯝ ꯂꯩꯅꯩꯀꯣ ꯇꯣꯝꯊꯤꯟ ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯀꯤ ꯆꯥꯡꯁꯤ ꯋꯥꯡꯈꯠꯂꯛꯏꯉꯩꯒꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯁꯥꯕꯒꯤ ꯆꯥꯡꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯅꯤ. ꯅꯥꯁꯥꯒꯤ ꯒꯣꯔꯗꯥꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯣꯔ ꯁ꯭ꯄꯦꯁ ꯁ꯭ꯇꯗꯤꯁ ꯏꯁꯝ ꯁꯝꯅ GISSꯀꯤꯅꯦ ꯁꯥꯏꯟꯇꯤꯁꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡꯏꯟꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ 1940ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 0.8 ꯁꯥꯕꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯂꯦꯅ ꯍꯥꯏꯔꯤ. 이제 사바시 ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯂꯔꯣꯏꯀꯣ ꯀꯅꯥꯝꯇ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯦ. ꯋꯥꯔꯜ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯁꯝ ꯁꯝꯅ WMOꯒꯤ ꯔꯦꯀꯣꯔꯗ ꯃꯇꯨꯡ ꯏꯟꯅꯗꯤꯅꯦꯀꯣ ꯏꯪ 1918ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 10ꯗ ꯐꯔꯅꯥꯁ ꯀ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯀꯥꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯕꯒꯤ ꯆꯥꯡ ꯑꯁꯦ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 53.8ꯀꯤ ꯆꯥꯡ ꯌꯧꯈꯤ ꯍꯥꯏꯔꯤꯌꯦ. 이씨, 아둑 사바. 아끼버기 마삭니니 이제 두디. 말레 마시기 마품 쿠딩 막다수 사바기 쌍시 좀 행갈락라버디. 에코디 까람니 행가니 마로. 2003기 메기 땅 따라다 안드레프라데스키 비자와다 시티드네 사바기 쌍세 셀시어스 디그리 니푸마쁜 요크리니. ꯑꯁ 아두가네 고롱안비에 1993dagina 2018 파우드네 사무드라기 이싱기 이마이시 왕칼라프기 쌍시 사다 니푸그니 토이기 쌍요키. 오 템퍼레트 글레시यर 서도록पगी 쌍나나 사다 군마토이. 아두가 그린랜드기 운 마팍싱 서도록पगी 쌍나 사다 니팔롬니고. 오 아두나 클라이메트 사이언티스트싱기 못 마뚱이나 운 서도록पगी 쌍세 숨 왕칼라키가니 하나 양 깐나 하이리 모이스. ꯑꯗꯨꯅꯗꯤ ꯃꯔꯨ ꯑꯣꯏꯔꯛꯂꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡꯗ ꯑꯍꯣꯡꯕ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯂꯤꯕꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯎꯄꯥꯏ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯅꯤꯕꯣ. ꯑꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯐ꯭ꯔꯦꯝꯋꯥꯔꯛ ꯀꯟꯚꯦꯟꯁꯟ ꯑꯣꯟ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯏꯁꯝ ꯁꯝꯅ UNFCCC ꯍꯥꯏꯔꯤꯕꯁꯤꯅꯅꯦ 1992ꯗꯒꯤ ꯍꯧꯔꯗꯨꯅꯅꯦ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯇꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤꯀꯣ. 마두다시 나타나네 마로. 하비우. Ministry of Environment and Forest 나수네 Environment Protection Act 1986dagi siamduna tabak thorum kayamsu paikhatpa howrabani hojikse. ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯅꯣꯏꯕꯨ ꯎꯅꯕ ꯂꯥꯛꯏꯁꯦ ꯏꯀꯣ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯂꯧꯈꯠꯇꯨꯅ ꯅꯦꯁꯅꯦꯜ ꯑꯦꯗꯥꯞꯇꯦꯁꯟ ꯐꯟ ꯐꯣꯔ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯏꯁꯝ ꯁꯝꯅ NAFCC ꯍꯥꯏꯔꯤꯕꯁꯤꯗꯒꯤꯅꯦ ꯁꯦꯟꯊꯪ ꯀꯌꯥ ꯂꯧꯊꯗꯨꯅ ꯈꯨꯡꯒꯪꯁꯦ ꯁꯦꯝꯒꯠ ꯁꯥꯒꯠꯂꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯂꯥꯛꯏꯅꯤ. ꯃꯦꯗꯥꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ. ꯃꯦꯗꯥꯝ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯃꯦꯗꯥꯝ ꯈꯣꯏꯒꯤ ꯇꯨꯡ 이ꯟꯖꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯄꯗꯅꯦ ꯃꯥꯏꯔꯣꯡ ꯌꯥꯖꯒꯅꯤꯌꯦ ꯃꯦꯗꯥꯝ. ꯌꯥꯒꯗꯧꯅꯤ. ꯑꯗꯨꯗꯤꯅꯦ ꯇꯣꯝꯊꯤꯟ 우ꯃꯪ ꯋꯥꯃꯪ ꯀꯌꯥ ꯌꯣꯛꯈꯠꯄꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡ ꯑꯣꯏꯔꯁꯦ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯀꯟꯅꯅꯕ. ꯇꯥꯁꯧ. ꯀꯣꯔꯣꯡꯉꯥꯟꯕꯤ 이제 이세 와 ꯑꯃ ꯍꯥꯏꯒꯦꯅ. ꯀꯩ ꯍꯥꯏꯒꯦ 이제 ꯅꯪ ꯏꯝꯐꯥꯜꯗ ꯂꯩꯗꯨꯅ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯦ. ꯑꯩꯕꯣ ꯍꯩꯒꯗ꯭ꯔꯅꯤ 이제 ꯀꯔꯤꯒꯤ ꯍꯩꯇꯅꯤ 이세ꯅ ꯄꯨꯝꯅꯃꯛ ꯇꯥꯛꯀꯗꯣꯏꯅꯤ. ꯑꯗꯨꯗꯤ ꯑꯩ ꯌꯥꯎꯒꯦꯀꯣ 이제 ꯌꯥꯎꯁꯤ 이헤 와리다 숨 쌀키드나 뿡수 아욕생그래
이세 토이버가 코이 홈 콘시기 라미뚜 미 아코이나 바이크가다바 타박 토론싱도 아무다 쌀라가 이용기지 탱정거리니 라오 사실 아무다 살라시 아도 거롱간 비야 제 낭수 살루실라오 hoi yayi ise tom thien nang su sali sila odana 아이디어 아니다. 아이 숨 레호라게. Monkey